आकाशवाणी इम्फाल नयनी देवी ने पाव पाजरी। The Public Examinations Prevention of Unfair Means Amendment Bill lising ani kuntarung asi Lok Sabha da puthokre. Nit ki watok ta birodhina charang naringai charek ta bill adu puthokhibani. Bill asina the Public Examinations Prevention of Unfair Means Act lising ani kunmari semdokna ba pandam thamli. Sabagi mifam ahan bagi oini yei thoklorba matung numit yung bada amuk ana mifam hobada personnel Public Grievances amasung Pensions ki Rajya Mantri Dr. Jitendra Singh na bill adu sabada puthokki. Bill adu puthokpa matamda birodhi sadasya singna hadakta nit ki wathok da wakat khongjang changsin kiba mahiroi singi matakta police na jathaki ba tahong sing khanana ba dabi tawduna sangsilakhi aduda adaksa ombela na hai rajniti dolgi khena ba thamdana sadasya punamangna nit ki wafam adu khanana ba dabi tawduna lakpani. Lok Sabha da bill si puthorakliba si awan ba purak na bagi mai kaida ahan ba khongthang amani madugi mamang danga che yu pung tara ma thoida Lok Sabha gi mifam hek awga adaksa ombela na hojik Scotland gi Glasgow da chathari ba kolum doi suba Commonwealth Games ta Bharat ki star weightlifter Mirabai Chanu Chanambam Rishikant Singh Raja Muthu Pandi amasung para powerlifter Jhandu Kumar na takaman panglakpada nungai ba phongdokhi. Sabagi tabak jatabada apan bapiba madi Public Examinations Bill khanaba thingbagi damak Kendra gi Parliamentary Affairs Mantri Kiren Rijiju nangasi birodhi tol singbu kanne yaningdaba phongdokre. Parliament Complex ta pawmising da wangang bada mahakna hai bill asina paper leak oiba chena ba marale ba mioi sing akak na ba matamda kan ba chairak pina ba hairi Sri Riji Juna hai asigumba maru oira ba wapam ama khana naina ba thingba haiba sina mahiroi sing da masung leibak miyam da aran ba paujel pi gani mahakna birodhi dol sing da mahiroi singi pungning ihulbu ikai kumna na ba masung prasthap tawriba ain asi punamagi kanagada ba mongda khana naina na ba taksin ki JDU Luchingba Musung Raja Sabha MP Sanjay Jhana Hairi examination sing reform taunaba high power task force sem khiba sina mina khut thingjenba anda handuna technology mapangal hena kankhat alagani Parliament complex ta Akashvani News Sri Jhana High Committee sina tungda full proof examination sing oyenaba apapa pambai maputhokani BJP ki General Secretary amasung Rajya Sabha ki MP Tarun Chukna hai parikhyada aran ba pambai sijanaba thingnaba prasthap tawriba bill asida lebak asigi naharol amasung mai hero singi tungi punji aswai angam thokanda naba Pradhan Mantri Narendra Modi ki achetpa phirep lai haibadu utli. Examination paper leak oibagi matang da wakat khongjang changsin kiba mahiroi singi mathakta ka hena police force season ke haibagi maral serakpa wakat chabun ama Supreme Court a heng khana naba ayaba pikre Chief Justice Surjakant amasung Justice Joy Malia Bakshi amadi Justice V Mohana yawa bench amana wakat khongjang aduda saruk yakifa singna attack tawrakhiba police personnel khargi mung manungna thangalakba tonga ba wakat amasung atai wakat singal na khanarage haina ayaba pikhi. Mukhyamantri Yumnam Khemchan ngasi khundong ba mapada Thobal Turel matakta sahaba thongama sangakre sangabagi thauram aduda thaunaujam Syam Kumar Singh MLA amasung athai sangnai raba mioi ke yaukhi Mukhyamantri na hai maruobe infrastructure project asina lamdam adui connectivity phagat anduna ma ehma sing tamba amasung analaingi khutong jabai hangat anbaga loinana senmitlon phagat anbada sumateng oiragani Sri Khemchana hai mipung khudamma ki yaiphanaba amasung khumang chausinabagi damak infrastructure phagat anba amadi punna chawkhat minabagi khongthang yangsin hanaba Manipur sarkar gi achetpa phirep lai pauloi jare.